ngasi numida wairam phongkhiba tongan manipuri sifongsinga masum thokhiba thawdo wathoksingdagi maroibi I pausing miyamda thamjigi anbada kangla paudigi lakusaraga Sirui Lili Festival mai pakna pangthunaba security ki section tharang sab sana lokhali security matik sana thamle CS Tha asigi kundagi kungamari phawa urkulda pangthokadariba Sirui Lili Festival asi mai pakna pangthunaba security ki section tharang sab sana lokhali festival asida miyamna singnaba mata laitana sarugya biyo haina Manipur Sarkar ki Chief Secretary Prasan Kumar Singhan phungdokri ngasi Governor Rota leiba Manipur Fire Service ki headquarter da pangthok thoram amaga mari leidana Chief Secretary na paumising da hakibada Festival asi mai pakna masum ingtamna pangthungna Leingakpa Meitei security ki Akanba section thorang sing lokhali Imphal dagi urkhul yauna satliba lambi asi matik sana security force sing thamduna saphana ba thamle festival pangthok phom lambi ki tuwan mafam singda security force matik sana thamduna pamdaba thawdok sing thoktana ba akan mamong do honari hiram sigi matana Manipur police ki DJP masama urkhul satuna security ki phibam yingsin ba yauna review kya pangthokri maram aduna miyamna singna ba matalaitana festival asi sarya biyo sakhangdaba kangbu kharana miyamna kian khanganbagi warol sing phongdok libasi aikhoina lumna lopham thokte hiram sigi matangda sengdok warol sing pirak pasu laikhrabani miyamna kian khanganba tonga sing sandok lepiyu sandorak libasi miyamda kian khanganaba hotnaba yumpham yawdaba singni masida miyamna thajabigano miyam safana thamnaba lengana sabsaba thorang pekhali hari Amaram na ngasi ki thoram aduga mari lenin Chief Secretary na hakibada Manipur Fire Service asi matamga sunaba mawngda disaster thengnanaba fire fighting equipment thamnaba hotnari haki Manipur Fire Service na miyamna piriba service yana mapung phana piba ngamnaba water mist fire fighting unit yauna motorcycle tara amasung rescue equipment ga loinana liter lising taruki capacity weba water boxer mari district sing da thanaba flag up tawba training cum conference hall amadi fire prevention ring hangdokpi ki thoram aduga mari leinana Chief Secretary na makata na haikibada khongthang asi fire service department na pekhatpa anova initiative amani masina department asina miyamna piriba service hena ningthin yohonba ngamlagani khongthang asina Chuchampur Kangpokpi Senapati More Jiribam Chandel Bisnupur Thawal amasum Imphal gi fire service ki leiriba sub station sing da thamlaga state asigi district khudima cover tawba ngamhalagani atai force singa thengnabada fire service department asibu ikhang khangbidaba oin tawri adubu department asina piriba service asi yamna maroi disaster tholakpada miyamgi punsi amasum lanthum kanma department asina maruiba thawdang lauri haiken su paus da makhatana phungdorakli amaromdana forest land sing private party sing seasonaba yawrabadi forest department da sinnanaba sina khankhri Supreme Court ki nauna Chief Justice oina wasak laukraba BR Gavai na leba asigi oina forest ki lamsing forest kamari leinadaba hiram singda lanai miyoi sing seasonaba yawrabadi madu athubuda forest department amuhana sinnanaba leba asigi state sing amasung union territory singda akanba directive pikri Maharashtra da hokiba sai English singa magasama panga maudraga nipan matamadugi state adugi minister bureaucrat officer amasum politician sing sauna sianaba forest ki lamama lanai miyoi da pithok lambaga mari leinana Chief Justice asina takiba ruling amada hairiba lamadu forest department amuhana transfer tawnaba akanba directive ama pikiba galoinana leba asida lairiba state sing amasung union territory singasu forest land sing private party singda allot tawkiba sing adu non forest activity sing seasonabra haibadu ningthina thijinanaba akanba directive pikre Apex Court asina makhatana karigum state amasung union territory sing reserve forest ki lamsing adu non forest purpose seasonaba thoklabadi madu forest department athubada sinarakadabani reserve forest ki lamsing asi central government gi ayaba yauduna state ki authorities na lanai miyoi natragana entity singda list pithoku yaroi forest land sing khudimak forest department khusinagadabani kariguma forest land sing adu non forest oina onthoklama thoklabadi umang kokthokpagi dam madugi sapsaba amount adu calculate tawgadabani state amasung union territory singna ain kaina forest land sing lanai miyoi sing allotment tawbra haibadusu check tawthokadabana ki amaromdana central government ki panamdi terrorist maru phone muthat pani Amit Shah
Kashmir yauna leba asigi tuan mafamsingda operate tawriba terror outfitsingda Union Home Minister Amit Shah akanba warning tawraduna Central Government ki panamdi leba asigi mapum khudimakta leiriba terroristsing maru phongna muthatpani terroristsing sathaba thabak thawngsing Central Government na khangduna leiru hen phongdokri Delhi da pangthokiba thawram amaga mari leina Union Home Minister Amit Shah na haikibada Prime Minister Narendra Modi ki listing makhara Kashmir yauna leba asigi North East amsum left wing extremist na sokolaba jaga sing the center gi Meitei gi Akanba pakum sapsana pikri terrorist na makoi gi pangdaba attack adu makoi gi mai pakpa amani haina lobi hai adubo makoina khangadabadi Narendra Modi government na terrorist amata lemna tharoi leba asigi mafam khudimakti gi terrorist marupang na muthat pahabisi center gi sapsaba phiremni amaromdana operation satharingai da brajana panwadi gi siri yamna nungaitaba thawdu amu oina Jharkhand gi West Singhbum da liba CRPF ki 13 sub battalion hauzik second in command oina leiriba Imphal West gi Maharabam Aprabo Sadisgata Mawis ki mayok operation sa tharingai de Brajana Panmadi gi lekhitri thawdu odu ngara numidang pung taraga makhairam tabadu wai thokibani operation adu Sadisgat ki jungle area ra satakibani matam adu nong yamna kana taba matam dani hari loina operation adu satharingai de khanghauduna Braja tarakpadigi panduna lekhidabani hari amarom Army na masa khangdok na bahotnari ngarang ayo anganbada Indo-Myanmar border pillar number 62 mayagi Chandel district ki manungsanba New Samtal area da Assam Rifles ka khuthokna bada laikhidraba Myanmar gi lahulup sing adurigi security force na AK-47 rifle taret RPG launcher ama M4 rifle ama masum SBBL gun mari phare Defense PRO gi si olaman haribana laikhidraba mi tara adu combat dress seli makhoi sing adu border lantuk lansing tawraga lal horiba lup amagi mi sing ni haibani haiba khanglabasu karamal holup ki kangbu sing no haibadu khangduk na bohonari hairi amarom dana Sirui Lily Festival gi matang na government na tumina lesson bi yaroi Federation of Haumi Thas ki kundagi kungamari phaw urkul pangthokadoriba manga sub state level Sirui Lily Festival sida malem gi miyoi kya saruk yagadoribani festival si state level festival gi mot international Sirui Lily Festival hain onthoktuna international gi thak sinba mathok tarakri masi oina ba Manipur gi governor nasu mathangi sahi English ngani ga kunga taruk gi hauna sinpham thoi haina haumina thatorak siramana hari Sholasina Makatana Haribana, Festival Sikidama Kadai Power Security Arrangement of Krabaki Habadu, Miam the Kangan Pamtui, Festival Sida Miam Akia Kang Latana, Salan Bahibisi Government Gimatoni, Kuki Gilup Amana Festival Sida Meitei Satpa Yaruhena, Fondo Polekre, Aduga Amok Kuki Gilup Amana Sup Madu, Makoy Mari Lenadi Hannah do Polekre, Sangdogli Basingashina Makoina Tabalam Powder Meitei Satpa Yagani Habitinati. Kuki singna Meitei singna Sirui Lily Festival asida saruk yaragadi hena mapung pharagani haibis khangi madugi wakhalon adu da miyamda threat tawba press note adu thopani masida government gi Meitei gi makoi gi mathak lokhat pham tokpa action amata lokhataba masum tumina lesson ba haibisi singna ni ngaini Kuki terrorist na Kashmir gi Pahalgam terror attack adugum tawraklu heninga leti Kuki singna minung sikhangna misam kya hatkre national highway ngasi phaw thingduna leibida India government tumina lagi masi punamak sing asi yenglabadi government gi thawong si luna lokham thui Sirui Lily Festival 2025 asi thamoi singna Manipur government na pangthokning labadi satkadariba miyam khudimakta akai aitoi misimina amada thugaloi habigi sab saba pifam thui hata hasanu makhata na tawgani hanadi yaroi haireni su pausta makhatari makasa tharak poina kanglei paki maira digi topa paukrana BDF sing taliba demand maram sai athuba matamda thabak to onthokpiu maira paibising Village Defense Force BDF sing taliba demand sing maram sai athuba matamda thabak to onthokpiu haina Thawal district ki Hairok AC ki manungsanba Hairok part 3 ingalo ki maira paibisingna ngasi khuladuda wakat mifam phamduna Manipur lenga ki puning sing singkri wakat mifam adura saruk yakibi ingalo ki maira paibi en nanaw leimin hai BDF sing talibi demand maram sai athubata thapak to onthokpiu Manipur gi law and order miyam gi punsi amadi lanthum ngakpada BDF sing na asobu thodang lawduna laktibani masiki mathakta sai ani suraba Manipur thoklipa lal asidasu BDF sing na asobu thodang lawduna singkhong singya oiba lal kanba mafam sing da khul ngakpi asobu thodang lawduna laktibani ingalo asi BDF SPO singna lal hek hobudigi khula singak senbiduna lakli mara asida BDF personal sing ngarang digi hoduna duty toba tolga Manipur lenga ki mafamda toan tungan wakat sing tanduna khongjang sangsin ma hokibadigi
ingalo asida duty taramba BDF singsu kul thadok satlage hairi singkhong singyada ekhoibu ngakpiramba BDF singna kul thadok satlage herakpa sina ingarok ta leijariba suraga hingjaba khunja sing Counter-terrorism landarakadra haibi akiba mi paiba poknari Leingakki thawong asi ekhoi khunja sing sijaro haibi sakmanari masi yaba ngamjaroi BDF sing na taliba wakat sing maram chaba ngaktani makhoi gi demand sing athubada thabak to onthokpiduna hanagum singkhong singyada duty tohon biwaiki mangna makhatana haikibada ibung ipa sing BDF sing asi imung manung pujari bani makhoi su MR IRB amagumna sapmanaba mathau pangthokli bani adubo BDF sing gi kusumandi atuki matik pikli masi su matangwa sunaba mongda makhoi gi kusuman pibiu haibana singba wafam su ingaloki maira paibi sing thabak to onon thonaba thamlakhian su pausna makhatana phungdorakli amaromdana Jharkhanda Anti-Naxalite Operation Satharingai Braja Tarakpadi Manipuri CRPF officer ama laikidre ahum sokle haina Kanglaipak ki Mairadana asumna report tawri yamna leibakhibu thawdo amada Jharkhand gi West Singhbum district ki manungchana Baliba khul gi jungle amada Anti-Naxalite Operation Satharingai khangodana Braja Tarakpadi ki thawdokta Manipuri gi 13 suba CRPF battalion gi Meitei masa officer ama laikidre ahumna asu open nangduna hospital laikanari laibak thiba thawdo singara numidang pung tara makhairam tarakpa matamna thokibani laikhidraba CRPF ki second in command officer adu Manipur gi Imphal West district ki manungsana awang sakmai mayai lekai digi Maharabam Prabo sainifu gutru kawi ma ki service number 21C IRL 7 IRL A 71006 ni laikhidraba second in command officer asina lusingbu security team amana area domination tawduna operation ama satharingai da Akanba Nungsit amadi akhak araw loinana nong marak Braja Tarakpadagi officer Maharabam Prabo amadi mahaka nakna saminaba CRPF ki assistant officer amaga Jharkhand police ki personnel aniga aso apan nangkhiari asok pasinga du khudakta marak nakpa Kiriburu SAIL hospital pukhatuna laikana kedubu Maharabam Prabo laikana bangamdana laikidi hari amaramna thawdo odugi matangda awaba phungdukladuna masagi duty pangthuklunge manungda laikhidraba officer second in command Maharabam Prabo bu ikai khumna bu utpaga loinana maki imung manungi awaba saruk yari haina CRPF ki official amana phungdorakli amaramdana Maheshwar Thonaujamna lusingduna Meitei bu ST list sangadabani haina governor da memorna pisingkhri Meitei ni schedule trap list sangadabani haina taksinuna RP athawale na Manipur gi governor da ayiba sirol pisingkhri ngase upung taramathu khre helakpa duwai RP athawale Manipur state unit ki vice president secretary amadi party SC ki national secretary su oriba Maheshwar Thonaujamna lusingduna governor da sirol adu pisinna basangki sirol adu pisluraba matungda Rajbhavan gi gate mapara paumishingda paudamladuna Maheshwar Thonaujamna hai Meitei na talib dimana si ST status sanna tanba dimanati ST status restore tawgadabani haina tanba diman mani British lengak matamdigi horaga mamang thaki census report singda Meitei asi primitive hills tribe ni haina sakhangduna lakhi adubo English amaga samapan gi yankhai gi mapan gi census ta Meitei asi ST list yawrakidabani hiramasida RPIA Manipur Union na miyamna thajaba pi hiba party asina regional gi thakta thabak tawgani haikibigi matungina Manipur hauji khwaidigi maru eba mathau taba Meitei ni ST list sanba sin ahanwa priority ni khanduna governor sirol pisin kibena ki mesona makhatan hai party asigi maikei digi pisiliba propsing documents sing sining thina yenglaba matung miyamna talib demand si governor na soidana lumna logani haina thajaba thamli haina suma na pawmising da phongdoki ari Makasa tharak poina paujal pausi digi to papaw mana Kuki MLA sing Saogatlakpa minister na Lamdam sida Leingakpa yaroi sorojini BJP gi masoi taraba Leingakpa singna absolute majority phangnaba Kuki MLA singa punchina na bohonari batu tokyo Kuki MLA singna Saogatlakpa minister na state asid Leingakpa yaroi hena Universal Mother Organization UMO gi president Moirangthem sorojini na phongdorakli Lampelda leiba UMO gi office ta pangthokiba pawgi mifam adura sorojini na hai relief camp da leidiba mipum kudimak masagi mayumda hanjin handriba makai Kuki MLA house ka mari fana satpa yaroi me taraga mapan phawgi manungda lengak semna bo hotnari haina ningphu ngangnari bisida Kuki MLA singna Saogatlakpa CM pirakpa tarabadi madugi sapsaba daita masana pugadabani mangnai me ahum digi ngasi phawba Hana suna lakliba sigi waroisi laitri miyamna yadri haiduna minister gi phamdigi NBR lauthokuna president rules satharak chalairakpa
ꯊꯥ ꯃꯔꯤ ꯁꯨꯔꯛꯀꯗꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯕꯤꯖꯦꯄꯤ ꯃꯅꯨꯡꯗ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯑꯦꯟ ꯕꯤꯔꯦꯟꯅ CM ꯑꯣꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯅꯧꯕ ꯑꯃ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯕꯤꯖꯦꯄꯤ ꯃꯅꯨꯡꯒꯤ ꯃꯣꯠ ꯃꯥꯟꯅꯗꯕ ꯑꯗꯨꯗꯒꯤ ꯁꯦꯟꯇꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯕ ꯉꯝꯂꯝꯂꯤꯕ ꯃꯅꯤꯄꯨꯔꯤꯅꯤ ꯑꯗꯨꯕꯨ ꯑꯈꯪ ꯑꯍꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤꯑꯣꯏ ꯄꯨꯊꯣꯛꯇꯅ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ इरामदम कांखों चैहलीबा असि करी मरमगिनो अथुबा मतमदा कुकी MLA सिंगना सौगत्तना मतिक चाबा चीफ मिनिस्टर अमा खंदुना लेबा असि कनगदबनि हाइना मखातना माकना फोंदोखि मखा सथरकपो ओइना तोबा पाउना पाकिस्तान चाइना बॉर्डर ngakpadawna environment national security act ki makhada ngaksinba tangai fadi muna ꯑꯩꯈꯣꯏꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯕ ꯂꯩꯕꯥꯛꯁꯤꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯁꯤꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯄꯥꯀꯤꯁꯇꯥꯟ ꯆꯩꯅꯥꯅ ꯕꯣꯔꯗꯔ ꯉꯥꯛꯄꯗꯧꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯕꯨꯁꯨ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯃꯈꯥꯗ ꯉꯥꯛꯁꯦꯟꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯗꯤꯕꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔ ꯆꯥꯟꯗꯦꯜ ꯗꯣꯛꯇꯔ N ꯃꯨꯅꯥꯟ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯕꯤꯖꯅꯦꯜ ꯐꯣꯔꯦꯁꯠ ꯆꯥꯟꯗꯦꯜ ꯑꯃꯗꯤ 23 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯗ ꯄꯨꯟꯅ ꯈꯨꯠꯁꯟꯅꯗꯨꯅ ꯃꯣꯗꯤ Chandel Daliba, Battalion Headquarter Mutkrakadaba Atangba, Usara Singh Thadun Pangtokiba National Endangered Species Day 2025 ki thorom da magna phungdokibane hadi adu tendang sumna meyam da thamjaramge haujiku ni meyam paus matang ase lusinjarage masum makhata ba no update meyam punanga mina sena channel sigi mekiri gi meyang phamda makhata na thamjari